Lakhipuronline puthok saba April gitang ama ningthau ka banumit ki Khomjinba Pao tabirase ahanbada maroi Pao Kasarda Brajata bagi thodokta thomi taruk asoka pannangle aduga Manipurda nupa macha ama Brajata badagi lekhidre Assam Pradesh Congress Committee na Dr. Maimom Santikumar bo Nipan Suba Silchar Lok Sabha Kendra gi observer oina khalakre Laibak asigi Department of Telecom na call forwarding April ki tang 15 gi thingna ba haikre chahi asigi ahanba mapung phaba numit ki grahan April ki tang 9 da oiga dawri thodok asi Bharat tagi uroi dawri amasung amukok Jiribam District Committee na sinduna iftar party ki thorom pangthokre Haujik mapung oi Pao tabirase Ngarang ayukta kasargi digun sura chabaganda thokiba Prajatabagi thodok amada thomi taruk asoka pannangkhre makoi tarukmak Silchar Medical College ta laikan aduna leiri makoi gi manungda amagi phibam luna leiri hairi আপনার 8:30টার সময় আমরা দ্বিগুণ বাগান চা বাগানে কাজ করি আমরা সর্দার লেভেলে আমরা গন্তি দেই 9টার ভিতরে গন্তি আমরা শেষ করি কিন্তু হঠাৎ করিয়া 8:30টার মধ্যে বিজলি মারছে বজ্র মারার সাথে সাথে একটা পিলার খুঁটি আসলো মানে সিরিজ মাঞ্জা করি এটা আমরা ঘরের মধ্যে একটা খুঁটি এমন মাসে তারা ফাড়ি দিছে চুরমার করে যখন মারার লোকের সাথে সাথে যখন যে আপনার ফিউজ যায় যেরকম যে কারেন্টের ওই সাথে সব কাই পড়ে গেছে 6 জন পড়ি বেহুশ হয়ে গেছে Matam asimakta dangarang ayuk Imphal gi mafam kaya dasu akhak araw galoinana akanba nong sitsituna amang ata kaya thokan kre chahi nauriba angang nupa macha ama Imphal West jilada Brajata batagi lekhidre hairi Congress Party da mingchan khraba Meitei Luchingba Dr. Maimom Santikumar bo Nipan Suba Silchar Lok Sabha Kendra gi observer oina appoint tawrakre Assam Pradesh Congress Committee gi General Secretary Bipul Gogoina thokpa chirol amada Dr. Maimom Santikumar galoinana Sri Arun Dotto Majumdar amadi hanagi MLA oiramba Ataur Rahman Azar Bhuya su yauri Dr. Santikumar bu APCC na asuk chaurba daita ama pirakpasi Meitei jati bu ikai khumnabani haina social activist Manikumar Thokjom na phongdoragle Dr. Santikumar na Congress Party da Lok Sabha Mikhal asigi Silchar Kendra gi observer ama oina thau pangthokpada Meitei ichilinaw singna pungning thogot pirakani haibagi thajabasu thamlakle Kasargi Borbil amadi Konjang Lekai Khungi Chingda Ibudo pakhang bagi laifamda mitei gi sajibu chairau ba nongma panba ipa ipugi haunabi matungina chairau ching khajagani haina apunba meitei tengol na herakli salai tarit ki igi mari oiribai chilinau singna haujik Manipur leibak ta thokliba irang asi hanagi pibamda ingna tapna leina bagi tamak ibudo gi khoya khada thomina si haina apunba meitei tengol gi maikei tagi noluk ning singlagli April gi tang mapan Laipak popon widasi sajibugi nongma panba ekoi meitei singi hauji ekoina borbil thong asigi nongpok thangba maigei da leiba khunjing haina khangnaraba mafam asida apunba meitei tengol amadi hana leiramba ekoi gi halaman singa tanajare hairaga apunba meitei tengol ku samnaduna ngasi ekoina singdokchaduna mafam asibu ibudogi mafam asi lakliba Koi serau sing kaba nang na bagira magta apunba meitei tengol na yamna kana honajari maramaduna aikoi gi salai gi mari oraba igi mari oraba chinina puna magna nongmo pamba numit asida serau sing kaba ni khanbiduna mayamna phom asida lakpiu haiduna apunba meitei tengol gi maikei digi aikoi ningsingjari aduga loina na hauji irei pakta sanale pakta thokliba thaudoga sibu ingna mara tapna hanagi matawgumna hanjinduna leinabagi tamak aikoi gi sommai ge da leibiriba igi mari oirabai chinlaw mayamna nongma panba numit maitei cherau bu numit asida lingbirakle hairaga hauji thokliba thodok kaya sibu ingna tapna jai phana leinabagi tamakta mayam punna thomina si haiduna apunba maitei tengolgi maikei dagi su ningsingjari haiba sajibugi nongma panba April thagi tarik 8 lebak pokpa cherau bu Nimit asida Meitei cherau ba nimit asida ekoina jai pharapa lepa pokpa nimit phom asida koi i mari oiraba yaksalai cha singna mafam asida lakpi hairaga Manipur da habidi sana lepa kangli pa ta thoiba akoi gi eng tanari ba
mayam asibu hanagumna tangdung letana hani phibamda hanjilaknabidamakta igi mari ore bajek slai cha singna mafam asida lakpi hairaga iwidogi khuya kha asida akoi punna thongni minasi haibai wafam asi thanjal Laibak asigi telecom department na telecom company singda USSD da base tawraga call forward tawbagi mawong lakliba April tang 15 dagi thingnana bakhangan khre panbai jai mobile subscriber singna USSD service asigi kuthangda kudamoina *401# asi sijenaraga call forward tawnariba si kanaguma phattaba miyoi kharana masigi kudongchaba lawraga phattaba maikeida sijenari awaba si koknanabagi tamak Department of Telecom .na lakliba April ki tang 15 sidagi USSD da base tawraga call forward tawbagi mawong asi thingzinanaba telecom operator singda khanghan khre Chahi asigi ihananba oina mapung phaba numit ki grahan total solar eclipse lakliba April ki tang 9 ningthokaba numita oigadawri thodok asi NASA gi matung ina mapung phaba numit ki grahan total solar eclipse North America amasung Canada dagi uba phangani aduga Bharat dagi di thodok asi uba phangloi hairi numit asida thana numit amadi prithvi gi marakta leiduna numit ki mamibu mapung phana khomjin gadawri Bharat ki matamda April ki tang 9 gi numidang pung 8:30 dagi grahan asi hauraga nongyai matung pung 2:19 phawba chathagani aduga mapung phaba numit ki grahan oigadaba matamna Bharat ki matamda April ki tang 9 gi numidang gi pung 10:10 da oigani hairi All Manipur Muslim Organizations Coordinating Committee Jiribam District Committee amukok na sinduna ngarang PWD Guest House Pabuparada Iftar Party ki thorom pangthokhi ba thorom asida All Manipur Muslim Organization Coordinating Committee amukok headquarter ki President SM Jalal Jiribam ki DC Krishna Kumar Additional SP Thomas Thokchum Treasury Officer Arif Mojhari General Education Officer TH Amurasi Chanu amadi Jiribam Babupara gi Jame Masjid ki Imam Maulana Ahmed Alina mathang sidna President Chief Guest amadi Guest of Honor oina daista famki amukok ki maigei dagi daista lengsin bikiba thoromasi ki President Chief Guest amadi Guest of Honor da lengyan fi kudol tamdana ikai khumnaki matungda Rajia Sultanana mahaki Lakhitrabi mama Jamira Khatun gi mingda momento supiki luinana awana taraba kana lejetraba imung singda chana thaknaba problem sing su kusinakhi thorom ki chief guest oikiba DC Krishna Kumar na thorom asida community suna saruk yaba si uraga yamna nungaijei amadi Jiribam district asida tongan ba jati kyana khunda minaragasu khana chaina ba yaudana hingminari haina phungtokhi हमारे रिलीजन चाहे जो भी रिलीजन हो in every religions all the teachings are similar it may be in different forms but जो पैगाम है सारे धर्म का वो एक ही होता है प्रेम मिलाप एक दूसरे के साथ मिलकर रहना चाहिए कम्युनल हार्मनी कॉर्डियल रिलेशन विद ईच एंड एवरीवन ऐसे ने वहीं तक नहीं रुकना है जो बच्चे हैं उनके फ्यूचर के बारे में भी we have to think over it. हम उनको कैसा फ्यूचर देने जा रहे हैं So taking an example of Jiribam district, I am very happy that all the people from all the religions, all the community, all the caste, they are living together in a cordial manner. इसी वजह से मणिपुर में इतना इशू हुआ इतना क्राइसिस हुआ बट Jiribam हैव बीन वेरी पीसफुल ये जो शांति है ये इसीलिए है कि यहाँ के लोग मेल मिलाप के साथ रहते हैं President ki warol piraduna amukok headquarter ki President SM Jalal nahai aikhoina roja helibasi mapubu ningjabani Jiribam district asi mini Manipur amagumbani haina khanjai Jiribam district asi da kundaminari ba ekhoi masel tathok tasin taunamina tuna imalebak ngakminasi haiki Ati sampunna ki aroba ranjan ki hagi suba mesiyo se kalu pilota nasi mati oba Manipur ki namakar ayo oba yana Lakhipuronline nomor situation isi merta atau kene himina ki si ada oba mesiyo se kene himina ki si
atau pun satu kisi ini parlimen pun mengambil kisi ada semua orang yang mesti ada semua yang menjadi Haisnam Lekai Yauseng Sports Committee Singirpon Kasar na silangduna numit humni chumna chatharakiba Mari Suba Yauseng Sports ki thorongi manamatum yenthokpagi thormama ngarang Siroi Lili Rasmani English School Singirpon ta pangthokre manamatum yenthokpagi thoromda committee ki president Sangamayum Mohan Singh loinana Yumnam Mani Yumnam Nadia Chan Loktongbam Punsi Ke Maipak Takhelemam Kamini Thangjam Saratna Chingba Mioisingna Daistapamki Makhal Makagi Masana Kayada Makok Mathang Takiba Singda Manamatum Yenthokhi Kanganjaba ama Healthcare amadi Paramedical Science da University Grants Commission na Sakanglaba Chahi amagi Diploma Chahi anigi Advanced Diploma aduga Chahi ahumgi Bachelor of Vocation Course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maruiba pau amukhanna Kasarda Brajataba ki thodokta thomi taruk asoka pannangle aduga Manipurda nupa macha ama Brajataba dagi laikhidre Assam Pradesh Congress Committee na Dr. Maimom Santikumar bo Nipan Suba Silchar Lok Sabha Kendra gi observer oina khalakre Laibak asigi Department of Telecom na call forwarding April ki tang 15 dagi thingna bahai khre Chahi asigi ahanba mapung phaba numit ki grahan April ki tang 9 da oigadori thodok asi Bharat dagi uroi dori Amasung Amukok Jiribam District Committee na sinduna Iftar Party ki thorom pangthokre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare